khói là happy đi mồ lộc mày em Terus tàu này nè. Tara thảm dài như dài hape. ghi mồ lộc nằm mẹ tụi masai xoay bữa cái nó tụi chúng ta tiếng nấu phải rất là xoay bộ nè hay bộ xin chú phải rất xoay làm cái này nó khut xa ní cô ấy đi mồ lộc xin cái jam hậu gần đi nhưng mà kỳ bên đó chúng mình đã tàu rồi rồi ô lang thà mới khang ngâm đập này tôi sẽ có số lệ jenam sẽ jenam cái jenam mà ta ngay hết quá em giờ tôi sẽ có số jenam là ta ngay sai à đây số jenam sẽ có số jenam jenam thì jam phải sai coi jam ngao rồi cái nó để khơi đi lấy cho tập này nè bữa sai sẽ hết bao hồi rồi quá tôi sẽ trang làm một cháo thùng tôi nè vợ Chắc rồi đấy, không tàu được. giờ mình thùng tôi nè chắc thì thùng bao rồi jenam po mà cả happaga thongba hinjang ne janam marang kai bania aduna hoji asi sahara khangani kyam hai na tesako ketri khun lak prai bonga si Ketri kun matu Lairengkhun lak prai bu kara ga chattoi ni Lairengkhun labu ni se labu na te manung labu mapan labu le hawra manung labu sina pe si le rem hogi si online mi kal jangam godra si bu khá thì mình không chăng nhỉ, có những ngày xí hàn là láng tôi được hàng thì không là lạc vào làm sang chẳng khá đấy, con là lạc vào dùng gì, tôi mấy em có ai xí mung chăng bữa gang ha pothara ga khơi chỉ chế gi cái nó sẽ jenam sẽ riêng một cái mà thắc khai này bữa qua xí mà thắc tất thà này bữa qua sát mà thắc tất thà này mấy em giống phải chết ra jenam mấy em sẽ phát sản nên là có anh video sẽ lâu được bữa bữa qua đó aku yum da thà vì mà nó oyo ra để tụi có sát mà thắc sẽ có máy oyo nó không để bữa qua phát thắp hay yon chú yo li hay bữa qua mấy em đó là chỉ cái này lấy khi mua quan bị khi mua thì chụp mấy cái yo li hay bữa qua đó hồi chỉ bàn bữa sẽ cái thằng hoa hai bàn lạc tre hai bữa qua ಅದು ನಿಮಗೆ ಆಮದು yang haning man ni miyam da dum share taw ning na ko aina asi capture pani ba keji ma lai ba ko ga su po che miyam hauri ha ta jenge ai ma kayu ne current pe hai ni he ma hingon ha ta ngai re swai ga khôi na phadi gom cha phang de se phadi gom ma pan sai tau le me ô debi to sia lai re tang chau ra di hao ra ni khang de debi ko mai hao na ri ba teng no di hao ba ni to ga si ga su le jenam se jenam gi jenam ma ta ngai he ko em giờ tôi sẽ có số jenam là tặng sai à đây số jenam sẽ có số jenam thì jam phải sai coi jam ngao rồi cái nó để khơi đi lấy cho tập này nè phải ra đấy ngao vậy số mấy là garden thầm cái tâm Chinese company thầm gì đó tôi số mấy này thầm gì chứ mà nãy này đã lâu ini xin em bữa sáng hao rồi đó này mà sang cái gì nữa thế cái chim piro na cái này đến ngay lịch thế đến thay lo cái đấy nó phá bom tâm mình nào hụi trông giờ là nhiều cái nó ta là bận đi na ấy lại ngay kia pu ra kì cái gì ở khối siêu ấy dukan phẩm bận đó tôi cái chuyện năm trăm mà thâu tay bà khối bà mày làm được dukan phẩm mình được à tôi hotel rồi mà thâu tay là có cái gì chuẩn bị na quả hàng ngắm mà tuần sẽ cha bà hay bà mấy cái đi phật ra đấy ấy đi hành đấy chỉ số kim morok ngata ngay đấy chỉ morok sẽ hega achar tao đó hingon dim abin này cái gì đấy nè chỉ đi nung chana căng cái đó có cái đi lấy chín được cái lì là vậy rồi taka holen takla kanina takla kan kau kai đi mà thật tìm cả ôi mobile sẽ bay mobile sẽ kita đấy mobile cha kita mobile bay làm đây cũng view sẽ dành lạc giá
hꯟꯗꯛ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯏꯅꯦ ꯃꯃꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦ ꯁꯤꯗ ꯂꯩꯔꯦ ꯏꯁꯤꯡꯁꯤ ꯏꯁꯤꯡꯁꯦ ꯆꯤꯡꯉꯒ ꯇꯧꯔꯤ ꯃꯥꯜꯂꯦ ꯅꯣꯡꯕꯣꯛꯇꯤ ꯀꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯕꯗꯨꯁꯨ ꯀꯥꯔꯨꯗꯦ ꯅꯣꯡꯕꯣꯛ ꯑꯣ ꯁꯤꯒꯁꯨ ꯂꯩꯔꯦ ꯊꯕꯤ ꯃꯌꯥꯡꯒꯤ ꯊꯕꯤꯔ ꯃꯩꯇꯩ ꯊꯕꯤꯔꯁꯦ ꯃꯩꯇꯩ ꯊꯕꯤ ꯁꯣꯝꯗꯁꯨ ꯂꯧꯕꯨꯛꯇ ꯁꯣꯝꯗ ꯃꯩꯇꯩ ꯇꯥꯔ ꯃꯌꯥꯡ ꯇꯥꯏꯔ ꯃꯩꯇꯩ ꯁꯤꯒꯤ ꯃꯊꯪ ꯃꯅꯥꯜꯕ ꯌꯥꯝ ꯐꯖꯩ ꯃꯣꯏ ꯂꯧꯕꯨꯛꯁꯤꯁꯨ ꯈꯨꯐꯖ ꯑꯝꯗ ꯇꯥꯅ ꯐꯖꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯝꯅꯤ ꯃꯣꯏꯁꯤꯒ ꯁꯨ ꯃꯄꯥꯟ ꯂꯩꯕ ꯑꯩꯈꯣꯏꯁꯨ ꯃꯅꯨꯡꯉꯥꯏ ꯃꯅꯨꯡꯗ ꯂꯩꯕ ꯃꯣꯏꯁꯨ ꯃꯅꯨꯡꯉꯥꯏ ꯑꯃ ꯅꯨꯡꯉꯥꯏꯕꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯦ ꯍꯤꯡꯒꯣꯜꯗꯤ ꯃꯣꯏꯁꯤꯒ ꯂꯩꯔꯝꯃꯦ ꯂꯣꯏꯅ ꯁꯣꯝꯗꯁꯨ ꯁꯤꯅꯤ ꯍꯥꯏꯒꯅ ꯎꯔꯛꯄ ꯂꯧꯕꯨꯛꯇꯣ ꯁꯣꯝꯗꯅ ꯎꯔꯤ ꯄꯣꯠ ꯆꯩ ꯐꯧꯕꯒ ꯌꯥꯅꯤꯀꯣ ꯁꯤꯒ ꯑꯣ ꯑꯌꯥ ꯎꯆꯦꯛ ꯑꯁꯤꯕ ꯑꯃ ꯇꯥꯔꯦꯕꯣ ꯃꯈꯥꯗ ꯂꯧꯁꯦ ꯈꯥꯎꯈꯤꯕꯒꯤ ꯈꯣꯜꯂꯥꯎ ꯇꯥꯅ ꯂꯩꯍꯧꯔꯦ ꯐꯖꯩꯌꯦ ꯃꯌꯥꯝꯁꯦ ꯌꯦꯡꯒꯦ ꯍꯦꯛꯂꯦ ꯍꯦꯛꯂꯦ ꯍꯔꯥꯎꯔꯦ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯆꯥ ꯐꯪꯗꯣꯔꯦ ꯀꯜꯂꯣ ꯀꯜꯂꯣ ꯅꯁꯦ ꯇꯥꯕꯅꯤ ꯇꯨ ꯎꯆꯦꯛ ꯌꯦꯡꯒꯦ ꯄꯣꯠ ꯆꯩꯁꯦ ꯍꯦꯛꯄ ꯍꯧꯔꯦꯀꯣ ꯏꯁꯩ ꯆꯪꯉ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯉꯗꯣꯏꯅꯦꯕ ꯌꯦꯔꯨꯝ ꯊꯣꯡꯉꯗꯣꯏꯅꯤ ꯆꯥꯛꯇꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯅꯨꯡꯁꯥꯁꯦ ꯈꯨꯠꯁꯥ ꯑꯃ ꯐꯣꯇꯣ ꯀꯥꯞꯄꯤꯔꯒꯦꯁꯦ ꯐꯖꯕꯤ ꯐꯣꯇꯣ ꯀꯥꯞꯄꯤꯔꯒꯦ ꯈꯨꯐꯖ ꯑꯃꯅꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤꯕꯣ ꯅꯪ ꯉꯧꯁꯣꯛ ꯉꯧꯏ ꯐꯥꯒꯤꯍꯦ ꯃꯄꯨꯝ ꯕꯣꯔꯥ ꯇꯧꯔ ꯆꯥꯊꯣꯛꯀꯦ ꯄꯥꯏꯌꯨ ꯑꯩꯉꯣꯟꯗ ꯌꯦꯡꯉꯧ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯤꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯤꯡꯒꯣꯜ ꯂꯣꯏꯔꯦ ꯆꯠꯂꯒꯦ ꯁꯤꯒ ꯂꯩꯔꯦ ꯀꯩꯅꯣ ꯈꯛꯇ ꯁꯤꯡꯁꯦ ꯁꯥꯊꯤꯟ ꯇꯥꯔꯝꯒꯗꯕ ꯃꯥꯜꯂꯤ ꯕꯤꯛ ꯊꯟ ꯇꯥꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯥꯏ ꯃꯈꯣꯡꯁꯦ ꯁꯤꯡ ꯃꯅꯥꯎ 3 ꯈꯛ ꯑꯗꯨꯅ ꯑꯗꯣ 3 ꯈꯛ 4 ꯈꯛ ꯊꯥꯕꯗ ꯑꯃꯈꯛ ꯍꯧꯔꯛꯇꯦ ꯊꯨꯃꯣꯛꯁꯤꯅ ꯕꯤꯛ ꯊꯟ ꯇꯥꯔꯝꯒꯗꯕ ꯃꯥꯜꯂꯦ ꯊꯥꯗꯔꯝꯒꯅꯨ ꯆꯠꯂꯣ ꯑꯩꯈꯣꯏ ꯍꯦꯛꯑꯦ ꯐꯗꯤꯒꯣꯝꯁꯨ ꯍꯦꯛꯑꯦ ꯌꯦꯅꯝ ꯍꯦꯛꯑꯦ ꯐꯗꯤꯒꯣꯝ ꯍꯦꯛꯑꯦ ꯍꯪꯒꯥꯝ ꯍꯦꯛꯑꯦ ꯑꯗꯨꯒ ꯌꯦꯟꯗꯦꯝꯁꯨ ꯂꯣꯏ ꯁꯨꯅꯕ ꯍꯧꯋꯦ ꯃꯥꯏ ꯁꯔꯛꯁꯤꯒ ꯍꯟꯗꯛꯇ ꯄꯩꯁꯥ ꯂꯣꯏꯔ ꯊꯥꯔꯤꯁꯦ ꯁꯤꯅ ꯀꯦꯖꯤ 2 ꯈꯛ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯁꯤꯒꯤ ꯑꯣꯍꯣ ꯐꯩꯌꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤꯕꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯥꯛꯄ ꯂꯝꯕꯤꯗꯨꯅ ꯁꯤ ꯂꯩꯔꯦꯕꯀꯣ ꯁꯤꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯁꯤꯁꯨ ꯌꯥꯝ ꯄꯦꯠ ꯍꯥꯏ ꯁꯤ ꯄꯨꯝꯅꯃꯛ ꯁꯨꯃꯥꯏꯅ ꯄꯦꯠ ꯑꯩꯈꯣꯏ ꯑꯗꯩꯗꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯦꯠ ꯇꯧ ꯂꯩꯗꯣ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯦ ꯀꯅꯥ ꯌꯨꯝꯅꯣ ꯈꯔ ꯂꯧꯕꯨꯛꯀꯤ ꯂꯧꯕꯨꯛ ꯉꯥꯛꯇ ꯍꯤꯡꯒꯣꯜꯒꯤ ꯍꯤꯡꯒꯣꯜ ꯉꯥꯛꯇ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯉꯁꯥꯏ ꯆꯪꯉꯛꯄꯗ ꯀꯥꯞꯄ ꯉꯝꯍꯧꯗꯕꯗꯣ ꯑꯗꯨꯝꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯀꯨꯍꯥ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯁꯤ ꯀꯨꯍꯥꯒꯤ ꯏꯁꯤꯡꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯤ ꯃꯣꯇꯣꯔꯁꯨ ꯆꯤꯡꯉꯤ ꯀꯨꯍꯥ ꯏꯁꯤꯡ ꯌꯦꯡꯒꯦ ꯇꯧꯔꯤꯅꯦ ꯈꯨꯐꯖ ꯑꯃ ꯀꯌꯥꯝ ꯂꯨꯏꯅꯣ ꯈꯪꯗꯦ ꯏꯃꯥ ꯈꯨꯂꯨꯝꯅꯤ ꯀꯤꯖꯩꯌꯦ ꯐꯖꯅ ꯂꯨꯏꯌꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯩꯔꯦꯀꯣ ꯆꯔꯆꯅꯤꯕꯀꯣ ꯍꯌꯦꯡꯗꯤ ꯈ꯭ꯔꯤꯁꯃꯥꯁꯅꯤꯅ ꯁꯤꯒꯅꯤ ꯑꯦꯟꯖꯦꯜ ꯍꯣꯏ ꯂꯥꯛꯏꯗꯣ ꯁꯤꯒ ꯄ꯭ꯔꯣꯒꯥꯝ ꯇꯧꯕꯀ ꯑꯣ ꯌꯨꯕꯤꯁꯨ ꯄꯥꯜꯂꯤꯌꯦ ꯌꯨꯕꯤꯁꯨ ꯌꯥꯝ ꯅꯦꯝꯅ ꯄꯥꯜꯂꯤꯕꯣ ꯌꯥꯝ ꯐꯖꯩ ꯃꯣꯏ ꯍꯤꯡꯒꯣꯜꯁꯦ ꯁꯤꯁꯨ ꯄꯥꯜꯂꯤ ꯌꯨꯕꯤ ꯅꯠꯇ ꯑꯗꯨꯒꯁꯨ ꯌꯦꯅꯝꯒꯤꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯍꯧꯔꯦ ꯐꯗꯤꯒꯣꯝꯁꯨ ꯂꯩꯔꯦ ꯁꯤꯗ ꯍꯤꯡꯒꯣꯜꯗꯤ ꯁꯥꯊꯤꯅ ꯐꯩꯌꯦ ꯇꯤꯜꯍꯧ ꯃꯅꯥꯁꯦ ꯍꯥꯎꯔꯅꯤ ꯀꯩꯅꯣ ꯇꯧꯕ ꯑꯂꯨꯒ ꯇꯣꯃꯦꯇꯣꯒ ꯏꯔꯣꯟ ꯆꯥꯕꯗ ꯍꯥꯞꯄ ꯆꯪꯉꯁꯤ ꯂꯥꯎ ꯂꯩꯔꯦ ꯑꯩ ꯀꯔꯤ ꯌꯥꯎꯍꯜꯂꯨꯅꯣ ꯀꯩꯒꯤꯅꯣ ꯌꯥꯎꯍꯜꯂꯣꯏ ꯑꯐꯕꯤ ꯖꯥꯠ ꯑꯣꯏ ꯃꯥꯜꯂꯦ ꯍꯪꯒꯥꯝꯁꯦꯀꯣ
kuire aina se jon ge hangam se lising ga abu jo mo khang de amu he ko dal ka ne hoine takna lo ra bani chohong gi samri gi se gi he he na pu bo se jon ba se ni marang na han tane a mo gi se ina ke no sem la ko sin sa ge sa ga na jau de ina jum nam da ꯍꯥꯕ ꯀꯜꯂꯗꯤ ꯂꯣꯏ ꯆꯥ ꯐꯪꯉꯤ ꯑꯗꯨꯏ ꯃꯐꯝꯁꯨ ꯈꯔ ꯃꯑꯣꯡ ꯆꯥꯕꯩ ꯃꯊꯧ ꯇꯥꯏ ꯍꯣꯏ ꯃꯑꯣꯡ ꯆꯥꯅ ꯍꯣꯠꯄꯩꯁꯨ ꯃꯊꯧ ꯇꯥꯏ ꯍꯣꯠꯄꯤꯗ꯭ꯔꯗꯤ ꯍꯣꯏ ꯍꯣꯏ ꯆꯥ ꯄꯣꯟꯇꯦ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯗꯅꯦ ꯊꯣꯛꯄꯒ ꯉꯝꯗꯦꯗ ꯏꯆꯥ ꯅꯨꯄꯥ ꯇꯨꯏꯁꯟ ꯆꯠꯈ꯭ꯔꯅꯤ ꯑꯩꯅ ꯃꯥꯏꯀꯩ ꯑꯃ ꯃꯄꯥꯅ ꯃꯥꯏꯀꯩ ꯑꯃ ꯍꯣꯏꯅꯦ ꯑꯗꯒꯤ ꯍꯟꯖꯜꯂꯒ ꯆꯥꯕꯗꯗꯤ ꯄꯨꯡ 10 ꯇꯔꯥ ꯃꯈꯥꯏ 10 ꯇꯥꯔꯦ ꯍꯣꯏ ꯀꯩꯅꯣꯒꯤ ꯑꯃ ꯉꯥꯡꯕ ꯇꯜꯂꯤ ꯑꯗꯨꯝꯇ ꯁꯨꯕ ꯍꯥꯜꯂꯣꯏꯗꯤ ꯑꯗꯨꯝ ꯑꯃ ꯁꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯃꯤ ꯂꯥꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨ ꯈꯣꯡꯗꯨꯝ ꯄꯥꯜꯂꯤꯅꯦ ꯈꯣꯡꯗꯨꯝ ꯍꯥꯏꯔ ꯀꯨꯝꯕ꯭ꯔꯥ ꯍꯥꯏꯔ ꯄꯥꯜꯂꯦ ꯁꯤ ꯌꯨꯝꯁꯦ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯨꯝꯕ꯭ꯔꯥ ꯍꯥꯏ ꯃꯥꯜꯂꯦ ꯀꯨꯝꯕ꯭ꯔꯥ ꯄꯥꯜꯂꯦ ꯑꯅꯤꯈꯛ ꯆꯥꯔ ꯂꯧꯕ ꯑꯣꯏ ꯃꯥꯜꯂꯦ ꯁꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯕꯣꯗꯩꯗꯩ ꯎꯕ ꯂꯧꯕꯨꯛꯇꯨꯅꯦꯕꯀꯣ ꯁꯤꯗ ꯎꯔꯤꯁꯦ ꯑꯗ ꯑꯥꯗꯁꯨ ꯄꯥꯜꯂꯝꯃꯦ ꯃꯥꯏ ꯀꯨꯝꯕ꯭ꯔꯥꯁꯦ ꯖꯥꯅ ꯄꯥꯜꯂꯤꯁꯦ ꯎꯔꯕ ꯈꯣꯡꯗꯨꯝ ꯑꯁꯥꯡꯕ ꯑꯃꯁꯨ ꯄꯥꯜꯂꯝꯃꯤ ꯑꯥꯗ ꯍꯤꯡꯒꯣꯜꯗꯤ ꯕꯖꯥꯔ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦꯁꯦ ꯁꯨꯝ ꯏꯁꯥꯅ ꯊꯥꯖꯔ ꯆꯥꯖꯕꯗꯣ ꯍꯥꯔ ꯌꯥꯎꯗꯕ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯏꯔꯦꯕꯀꯣ ꯍꯧꯖꯤꯛ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯒꯦ ꯄꯣꯠ ꯆꯩꯁꯦ ꯂꯩꯔꯦ ꯍꯪꯒꯥꯝꯅꯦ ꯈꯨꯠꯆꯥꯝ ꯑꯃ ꯍꯪꯒꯥꯝꯅꯦ ꯑꯗꯨꯗꯒꯤ ꯀꯩꯅꯣꯁꯤ ꯍꯣꯔꯦꯟꯅꯦ ꯖꯦꯅꯝꯅꯦ ꯃꯌꯥꯝ ꯖꯦꯅꯝꯁꯦ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯄꯥꯝꯃꯗꯤ ꯂꯥꯏꯔꯦꯡꯈꯨꯟꯗ ꯂꯥꯛꯑꯣꯀꯣ ꯀꯦꯖꯤꯗ ꯂꯨꯄꯥ 100 ꯍꯧꯖꯤꯛ ꯀꯦꯖꯤ ꯑꯃ ꯄꯨꯈꯤꯗ꯭ꯔꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯆꯦꯁꯤꯅ ꯍꯥꯞꯁꯨ ꯍꯥꯞꯄꯤꯅꯤ ꯍꯥꯏ ꯑꯗꯣ ꯈꯪꯗꯦ ꯑꯩꯅ ꯀꯦꯖꯤ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯅꯤ ꯁꯤꯁꯦ ꯑꯗꯨꯝ ꯊꯤꯅ ꯐꯖꯩꯑꯕ ꯁꯥꯔ ꯌꯥꯎꯗꯕ ꯖꯦꯅꯝꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯉꯁꯥꯏ ꯍꯦꯛꯂꯛꯄ ꯀꯩꯅꯣꯁꯦ ꯐꯗꯤꯒꯣꯝ ꯑꯩꯈꯣꯏꯅ ꯐꯗꯤꯒꯣꯝ ꯆꯥꯕ ꯐꯪꯗꯦ ꯃꯣꯏ ꯐꯗꯤꯒꯣꯝ ꯃꯀꯥ ꯍꯦꯛꯄ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯀꯩꯅꯣ ꯘꯤ ꯃꯣꯔꯣꯛ ꯑꯗꯨꯒ ꯁꯤꯒꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯈꯨꯟ ꯑꯃ ꯑꯩꯈꯣꯏ ꯃꯤ 3-4 ꯆꯥꯖꯅꯤ ꯍꯪꯒꯥꯝ ꯃꯅꯥꯁꯤ ꯈꯨꯆꯥꯎꯝꯅꯤꯍꯦ ꯖꯦꯟ ꯊꯣꯡꯕ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯏꯌꯥꯔꯀꯣ ꯖꯦꯟ ꯊꯣꯡꯕꯗꯒ ꯍꯥꯞꯄ ꯆꯥꯔꯗꯤ ꯍꯥꯎꯕꯅ ꯂꯣꯏꯔꯅꯤ ꯑꯗꯩ ꯉꯥ ꯊꯣꯡꯕꯗꯒ ꯑꯩꯈꯣই ꯈꯥꯏꯕꯣꯛꯀ ꯆꯟꯊꯠꯂꯒꯀꯣ ꯍꯥꯏꯗꯤ ꯊꯠꯂꯒ ꯆꯝꯊꯣꯡ ꯆꯥꯕꯒꯨꯝꯕ ꯌꯥꯝ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩꯁꯨ ꯋꯥꯠꯂꯤꯀꯣ ꯍꯦꯛꯀꯗꯕ ꯑꯗꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦ ꯀꯣꯠꯁꯦ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯁꯤ ꯀꯣꯠꯁꯦ ꯀꯩꯅꯣꯅꯦꯕ ꯄꯀꯥꯒꯤꯅꯦꯕꯀꯣ ꯙꯂꯥꯏ ꯇꯧꯔꯒ ꯇꯧꯕ ꯄꯣꯠꯅꯤ ꯌꯥꯝ ꯃꯇꯥ ꯆꯥꯅ ꯇꯧꯋꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯄꯥꯝꯃꯦ ꯑꯩꯈꯣꯏꯁꯨ ꯑꯩꯅ ꯀꯥꯞꯄꯤꯁꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤꯁꯨ ꯁꯨꯃꯥꯏꯅ ꯁꯥꯍꯟꯒꯦ ꯍꯥꯏꯅ ꯀꯥꯞꯄꯤꯅꯦꯕꯀꯣ ꯑꯁꯣꯝꯗꯅ ꯂꯥꯏꯅꯤ ꯌꯥꯝ ꯃꯇꯥ ꯆꯥꯅ ꯃꯈꯥꯁꯤꯗ ꯂꯥꯏ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯋꯥꯡꯅ ꯏꯁꯇꯦꯞ ꯄꯤꯔꯒꯀꯣ ꯖꯤꯔꯥꯒ ꯂꯣꯏ ꯃꯦꯆꯤꯟꯗ ꯇꯛꯎꯔꯤꯅꯤ ꯇꯟꯃꯟꯒꯤꯅ ꯑꯣ ꯑꯗꯨꯅꯅꯤ ꯀꯨꯞꯄꯤꯁꯦ ꯃꯣꯔꯣꯛꯀ ꯀꯔꯤ ꯂꯣꯏ ꯃꯦꯆꯤꯟ ꯇꯧꯔꯝꯃꯤ ꯀꯦꯖꯤ 2 ꯄꯨꯅ ꯍꯣꯏ ꯁꯤꯅ ꯂꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯒ꯭ꯔꯦꯟꯗꯔ ꯇꯛꯑꯒ ꯀꯨꯏ ꯆꯪꯉꯦꯕ ꯀꯩꯅꯣ ꯇꯧꯗꯕ ꯅꯪꯅꯦ ꯑꯟꯗꯥꯗ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯁꯤ ꯁꯪꯒꯣꯝ ꯂꯣꯟꯗ ꯄꯥꯊꯒꯦꯅ ꯑꯌꯨꯛꯇ ꯑꯃꯨꯛ ꯄꯥꯊꯔꯦ ꯑꯟꯗꯥꯗ ꯑꯃꯨꯛ ꯄꯥꯊꯔꯦ ꯁꯪꯒꯣꯝ ꯂꯣꯟꯕꯁꯦ ꯁꯥꯊꯤꯅ ꯀꯩꯅꯣ ꯃꯣꯠꯄꯟ ꯌꯦꯡꯍꯧꯗ꯭ꯔꯗꯤ ꯑꯗꯒꯤ ꯆꯥꯛ ꯒꯦꯁꯇ ꯊꯣꯡꯕ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯆꯦꯡꯁꯦ ꯈꯤꯇꯪ ꯌꯦꯡꯍꯧꯗꯕꯅꯦ ꯕꯨꯗꯨꯛ ꯕꯨꯗꯨꯛ ꯄꯥꯊ ꯂꯩꯔꯝꯗꯣꯏꯕ ꯑꯗꯨꯅ ꯁꯥꯏꯗ ꯄꯥꯏꯞꯇꯣ ꯔꯁꯤꯗꯣ ꯊꯥꯡꯒꯠꯂꯛꯇꯅꯅꯦ ꯀꯅꯥ ꯆꯥꯛꯅꯣꯁꯦ ꯑꯦ ꯅꯪ ꯆꯥꯛ ꯁꯤꯠꯇꯔꯅꯦ ꯑꯩ ꯆꯥꯛ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯍꯜꯂꯛꯄꯁꯨ ꯌꯥꯅꯤ ꯍꯜꯂꯛꯄꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯊꯦꯡꯉꯣꯏ ꯌꯥꯕ ꯄꯨꯡ 5 ꯑꯗꯨꯋꯥꯏꯗ ꯄꯨꯡ 6 ꯃꯅꯨꯡꯗꯗꯤ ꯑꯗꯨꯝ ꯂꯥꯛꯑꯅꯤ
ꯊꯦꯡꯖꯜꯂꯛꯑꯃꯦ ꯈꯅ 이제도 하이면서도 ꯐꯔꯦ ꯌꯦꯡꯉꯣ ꯍꯌꯦꯡ ꯆꯠꯂꯣꯏꯗ ꯑꯣꯏꯗꯤ ꯅꯆꯤꯟ ꯆꯥꯛꯁꯦ ꯔꯦꯗꯤ ꯑꯣꯏꯔꯦꯍꯦ ꯆꯦꯡ ꯊꯣꯡꯕꯁꯦ ꯏꯔꯣꯟꯕꯅ ꯁꯤꯒ ꯂꯩꯔꯦ ꯏꯔꯣꯟꯕ ꯀꯗꯥꯏꯅꯣ ꯁꯤ ꯂꯩꯔꯦ ꯆꯥꯃꯤꯟꯅꯔꯤ ꯍꯥꯎꯕꯅꯤ ꯆꯥꯃꯤꯟꯅꯕ ꯍꯥꯎꯕꯅꯤ ꯐꯦꯡꯃꯤꯟꯅꯕ ꯖꯥꯡꯕꯅꯤ ꯆꯥꯃꯤꯟꯅꯕ ꯍꯥꯎꯕꯅꯤ ꯐꯦꯡꯃꯤꯟꯅꯕ ꯖꯥꯡꯕꯅꯤ ꯇꯧꯔꯒꯦ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒ ꯕꯪ ꯕꯪ ꯀꯥꯔꯗꯅ ꯀꯨꯏꯔꯦ ꯌꯦꯔꯨꯝ ꯊꯣꯡ ꯆꯥꯗꯕ ꯂꯣꯀꯦꯜ ꯌꯦꯔꯨꯝꯅꯦꯕꯀꯣ ꯁꯤꯒ ꯂꯩꯔꯦ ꯏꯔꯣꯟꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯒꯦ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯀꯣ ꯁꯤꯒꯅ ꯂꯩꯔꯦ ꯆꯠꯅꯤꯅꯦꯕꯀꯣ ꯁꯤ ꯆꯠꯅꯤꯁꯦ ꯍꯪꯒꯥꯝꯒ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯣꯔꯣꯛꯀ ꯇꯧꯔꯒ ꯑꯍꯥꯟꯕ ꯆꯥꯗꯣꯏꯅꯤ ꯄꯨꯟꯁꯤꯒꯤ ꯃꯌꯥꯝ ꯃꯊꯦꯜꯁꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯇꯦꯡꯅꯧ ꯃꯦꯠꯄꯤ ꯑꯃ ꯌꯥꯎꯔꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛꯁꯦ ꯆꯥꯔꯒꯦꯕ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯄꯨꯡ 2 ꯇꯥꯔꯕꯅꯤꯅ ꯉꯥꯔꯤꯁꯦ ꯂꯧꯈꯥꯏ ꯂꯣꯏꯔꯕꯅꯤ ꯁꯦꯒꯥꯏꯔꯦ 그럼 지치가 다 지치? 지치가 뭐? 또 맛있고 잠진보다 비지니 이제 김으로 남에 또 사이 소이바가 너도 땡노 파전나 소이보나 하이보 신주도 파전 소이랑거니 너그 차니고 아이디 모록 생각 ям 하고걸리 누나 기분나 좀 아이 미나 떠오르가 너 이거 랑타래 뭐 강함다버니 그럼 mình sẽ tạo ra hình của ông phải xử lan đào bạ lan đào phải xử lý chỉ nên lấy để ghi moro cái chả mà sai ghi moro mayam pan ghi bữa rồi xí cái hấp chân là cái nó tao đi bữa jama tao đi nhỉ bữa hả ấy chẳng hay jama là bữa không thể bữa jama là bữa này khá là thua kìa ấy cái chả chịu đi bữa xí xem xí ấy chả chịu gì चाबू दिंगम की बजाय द्वे चाचल ल कनम तौनी ने रा हपके ना पैसा ना मैं आपसे ऊपर गावरे चखा रगे खिमरो अचार समय तो इन को 아기 그러면 하고 드려 모르담 사이 하이 시기네 모록 समय ना मोरो जाता है मोरो तो सादा बने अब मागी साब से सिगी थाव से साब ने अब नहीं मोरो के साब पर मक तो थाव तो थोड़ा बने साब ने किसी साब जुम दो इच्छा जब जुमी में युम दला कोनी ना फ्रेंड कुक चादी खाऊंगा मोये बो ले ले सारी होगा ये चाक से मांग लो दे जम को संबंध है तो हम तो चानी है बको चाव है मैम नहीं की चाक चलने बको मारी चिंजू इरोन ब चिकन चाथा दरो बनी बको मैम चाव थक पर ओन लोरे बको हजे हदो चिकट पगी लोइसनारे तुगा हजे खोई जनम छु ले लिया बको मैम जनम छि जेनो द पामु बना चा तनिंग बका फाउद्रे जनम ते उपदा साथीना फजे बको जनम सि मु हाव तै नेबा फजबना खोई दिले जे त पामु याम सिम हाप बको दो ए खोई थोगे पोम तारे खोई ला पीरी नि मोरक मैम तरह तरह थाम जाय हापे ए पम बाजार दा तांगी सिदी ने लेसलतन तौरबिसे सिदी ओरिजिनल ले हमबा हम हो डुप्लीकेट खलाइत्रा बुबौदा खोई हापी पोचे जामना सिगा लेरे जेनम बना सी nga लेरे aduga sisu jenam लेरे si bora hora mukbang charakke मैम सिदी mukbang do ine jeng halaga masina mepi mera charaga ji gum happy re hangam jam happy re potiam ta purak te khoina khoi thok le je cha pathak pa lo re aduga ko je thok le ba ko tum lo chi la thing thing मैम
ꯂꯥꯏꯔꯦꯡꯈꯨꯟꯒ ꯑꯩꯒ ꯀꯥꯏꯅꯗꯣꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯀꯣ ꯀꯥꯏꯅꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯛꯁꯟꯅ ꯏꯆꯦꯁꯦ ꯊꯕꯛꯁꯨ ꯌꯥꯝ ꯃꯥꯡꯍꯜꯂꯦꯕꯀꯣ ꯐꯧ ꯂꯣꯛꯄ ꯃꯇꯝꯅꯤꯅ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯝ ꯈꯟꯅꯩꯗꯅꯀꯣ ꯄꯣꯠ ꯍꯥꯞꯄꯤꯕꯁꯦ ꯄꯨꯔꯦ ꯃꯌꯥꯝ ꯁꯤ ꯍꯩꯔꯨ ꯅꯠꯇꯦꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯛꯂꯦ ꯁꯤꯒꯩ ꯍꯜꯂꯅꯦꯕꯀꯣ ꯎꯐꯨꯜꯁꯦ ꯍꯧꯋꯤ ꯑꯗꯨꯅ ꯍꯨꯝꯖꯤꯟꯕꯅꯦꯕ ꯑꯗꯨꯒ ꯃꯇꯥꯡꯁꯤꯒ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯨ ꯂꯣꯏꯔꯒꯦ ꯍꯜꯂꯦ ꯍꯜꯂꯒ ꯃꯊꯪꯗ ꯑꯃꯨꯛ ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯀꯦ ꯐꯖꯅ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯀꯣꯏꯃꯤꯟꯅꯁꯤ ꯃꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯌꯥꯝ ꯕꯥꯏ ꯁꯤꯅ ꯂꯥꯏꯔꯦꯡꯈꯨꯟꯒꯤ ꯇꯨꯔꯦꯟ ꯑꯆꯧꯕꯅꯦꯕ ꯑꯆꯧꯕ ꯇꯨꯔꯦꯟꯅꯦ ꯁꯤ ꯉꯥ ꯂꯩꯕ꯭ꯔꯥꯒꯗꯤ ꯈꯪꯗꯦ ꯁꯤ ꯇꯨꯔꯦꯟꯁꯦ ꯉꯥ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯣꯍꯣ ꯑꯣꯍꯣ ꯑꯣ ꯇꯨꯔꯦꯟ ꯉꯥꯅꯤꯀꯣ ꯁꯤ ꯂꯥꯛꯏꯗꯣ ꯁꯤ ꯇꯨꯔꯦꯟꯁꯤ ꯌꯥꯝ ꯐꯩ ꯍꯥꯏꯔꯤ ꯂꯩꯍꯧꯔꯣ ꯂꯩꯍꯧꯔꯣ ꯕꯥꯏ 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 ꯅꯨꯡꯗꯥꯡꯗꯗꯤ ꯆꯠꯄ ꯀꯤꯗꯣꯏꯅꯤꯀꯣ ꯁꯣꯡꯕꯅꯤꯅ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯅꯍꯥꯟꯃꯨꯛ ꯒꯥꯔꯤ ꯂꯦꯞꯄ ꯃꯐꯝꯗꯣ ꯁꯤꯒꯅꯦꯕꯀꯣ ꯁꯤꯒꯤ ꯍꯤꯡꯒꯣꯜ ꯅꯨꯡꯕ ꯃꯐꯝꯁꯤꯒ ꯑꯃꯨꯛꯈꯛ ꯂꯨꯍꯣꯡꯕ ꯂꯥꯛꯄꯗ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯍꯤꯡꯒꯣꯜꯁꯨ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯏꯔꯦꯡꯈꯨꯟꯒ ꯑꯃꯨꯛ ꯀꯥꯏꯅꯔꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ